จะไม่นายยาวแต่ปุ่นนั่นนัวยี่ดีบ่อย่าเด้เขาต้องบอกกันเอาไปบ่กันไอ้หนูสิเปียบ่นี่อีเนี่ยน่ะนี่ปุ่นอะไรสักกันดูมูหัวอะไรดีน้อยเฉยๆก็ได้นั่งในเบี้ยมาขังก้าวกับอู้เลยขัดอย่างนี้เนี่ยนะคนเดียวพนันสิอย่าเด้เจลูนั่งที่ตุ้มเจลูเจนประตูน่ะมาติดใจไอ้สักกันคนละกันน้อยโตคนเดียวเลยเขาด้วยนะไอ้ค่ะแล้วเขาไงน่ะแล้วพูดดีๆก็เลยเขาเหรอเลยเขารู้เบี้ยมันนั่งเลยเขาเจลูให้อย่าเดินจะนุ่งไอ้เจ้าข้ามอย่าเด้ทำดูช่วงนั้นจับไม่ได้เลยหรอกเราอย่าเด้ไปเดินน่ะมุกอาดินยังมันไงฟังฉากกันนี่นะอย่าเด้แค่น้ำตั้งไงนี่เคยกินมายาพาบีตัวแกมิงก็แกตัวมีก็วันนี้ตัวบีอ่ะก็เสร็จแล้วอะคุยรอดูกันจ้ะจ้าว่าแบบจับอะไรจับบุระอะไรบุษบาเลี้ยงมากี่แล้วยานี่จ้ะไอเลี้ยงมากี่แล้วไอจุดอีลาเกะคนนึงผลไม่ได้คนตัวไปคนตัวก็ได้เนาะไอ้กินเนี่ยตัวค่อยหัวมักปลาไปมีไหนเอ๋number เราเกะnumber เราเกะอาจารย์คนนึงอาจารย์คนนึงพี่เจ้อาจารย์เดียวจับเลยหรอแล้วมีเนี่ยจะเล่าถ่ายตุกันได้กี่ตัวไอจุดอีลาเกะใช่ตัวบีอะไรนั่นตัวโอ้สกิโตมาสักทีภาษาเนี่ยนั่งเกี่ยวสิให้จุดบ้าตัวภาษาคนนึงอาซาบุชามไหนพี่ดอกมาเลยตัวเขาจะกินเลยอ่านบ่อยไปเลยข้างเดียวมาลุภาษาตั้งยี่เลยบ่กุนอย่าเลยเบี้ยมาลุภาษาเหมือนพม่าเลยแบบนี้ตัวลีนบางไกลเลยกินนงมาตาเบี้ยมาค่อยกล้วยเดียกล้วยดำมาด้วยกล้วยดีคนนี้อะไรบุญเลยใกล้ผลไปแต่น่าหันตัวด้วยเนาะโดนนั่งกี่ตัวเบลเลนส์ตัวย้อยบ่ดิจ่าสินงมาตาหานี่คันเดหันกี่ก็ตรงแกอย่าอะไรไงหันละแกไปอินฟ้าอะไรอย่างนี้นะหันละแกบ้างให้กี่ตัวทุกวันตัวอย่างมาหันเป็นคนตาเจ็บไอ้นี่ต้องสับมิสคนจิตตั้งพิเศษละกันมาต้องคนละกี่ตัวต้องเจ็บอะตัวเบลเลนส์ขับพันมาแต่เนี่ยไอ้กี่กับพันละกันแต่ว่าพันละแกน้องวันละครับไปดิจับมันอ่ะจ้ะไปช้าเลยกินนี่มาแต่คนโลก็ไปฉันเอาคุยนันดินาตาบิดาไอ้มาสิงที่นี่ก็ชินาตราจามบุกิมันนุ่งดาชินาตราจามนั่นที่ยังใครชินาตรามาเนี่ยชิฟอนจะให้เก็บไปไปแล้วต้องต้องฉันตรุษให้ไปกันก่อนชิดากิทำอะไรทะเลก็มาต่อเกรงเกแต่ไม่ต้องเซ่ไปเข้าลงยังใครบอกอัมมาฮัลโหลอ้าวยุ่งเยอะเลยเยอะนั่งเดียวหรอวะไอโฟนไปติดอะมานาบิกินี่ก็ใส่กี่ตัวมานาบิมาใส่โฟนไปเป็นตัวมากกินี่ยังใครอย่าเลยทำกูอย่าเลยอย่าคุยมึงตกตัวนี่อย่าเลยเห็นมันแรงทำกูทำเนี่ยมินิตาราตังมินิตาราเยอะชมว้าวตัวเดียวยุ่มได้เกาหลีนี่โอ้ยยังของตังไอ้ไว้แล้วก็ยังไงก็ห้ามบอกเป็นซัพพอร์ตเตอร์เป็นต่อใกล้จำได้เนอะแบบอาจจะยามลาปินาใช้กันได้ละอีน่ะไก่ลาก็ต้องใช้กันได้พ่อใหญ่ไม่ไปเดี๋ยวให้แน่ดีอะไรจ้ะน่าเสียหายละก็แล้วมันดูการร้องโง่สัมภาษณ์นะครับใครเนี่ยพ่อใหญ่อะดูอุ่นน่ะสิค่อยให้หมดดำทนละเกะสับอะไรด้วยสับอะไรด้วยสับอะไรด้วยดูสิถ้วยเขาเดี๋ยวเขาไงกินสับอะไรอยู่ค่อยเดี๋ยวค่อยได้เดี๋ยวค่อยมาแล้วพี่เนี่ยจับอะไรโอ้ยทำไงเลยโอ้ยไอ้เกนตัวอะไรอันทำมาแกกินมาแล้วพี่เกนตัวอะไรไม่ยุ่งจะอะไรจะคนมานะฝนจะไอ้กินอะไรพี่แล้วไอ้ใบพังจะค่อยเจ้าชงอย่างเงี้ยต้องมาเลยโตญี่ปุ่นด้วยงั้นนั่นได้ยุ่งแต่ตรงใต้เนี่ยแล้วก็อีกห้องเดียวมาตรงตรงวันนั้นก็ทุกงานเด็กกิ้งกี้ฝนตลอดนุ่มมาจุฝนมาเราชนกรีที่แพ้ไอ้กินตัวอะไรมายุ่มแต่เดี๋ยวนุ่มมาน่ะนุ่มฝนไปนี่มานุ่มไอ้ยังหาไว้ชนะใหญ่แบบยุ่มแต่ที่ผมไว้ชนะไม่ได้ดีคนมาหายตานี่นะคนเป็นไปเนี่ยละตุ้มเมสเซจก็จะทักเรื่องทักกันเมสเซจตัวนุชินาบาจีเมสเซจสามสุดแล้วดิฉันได้รวยกันนี่ตุ้มก็ไม่น่าดูเมสเซจตุ้มต้องดูอีกอย่างนั่งกินอุ่นนะจ๊ะเราชอบภาษาน่ะปะใช่เราใหญ่แล้วจ้าปนแล้วให้ดูใหญ่นู่นฉันนะจ๊ะไอ้ตัวไม่ดีพูดคนนี้แล้วลิงก์ดิจูใหญ่แล้วคนนี้เราปรับสามนี่นะจ๊ะนะสิใหญ่แล้วต่อเลยแก
ꯄꯩꯁꯥ ꯇꯤꯡꯅꯕ ꯕꯦꯂꯦꯟꯁ ꯇꯤꯡꯅꯕꯅꯦ ꯑꯩꯉꯣꯟꯗꯒꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯂꯥꯛꯑꯣ ꯉꯁꯥꯏ ꯑꯗꯨ ꯃꯦꯁꯦꯖꯇꯣ ꯌꯥꯡꯈꯩ ꯊꯥꯅꯕꯤ ꯇꯧꯁꯤꯕ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯍꯧꯔꯛꯑꯦ ꯑꯃꯨꯛ ꯅꯣꯡꯃꯗ ꯌꯥꯡꯈꯩ ꯊꯥꯅꯁꯦ ꯍꯥꯏꯕ ꯑꯩ ꯑꯗꯨꯝ ꯍꯥꯞꯀꯦ ꯑꯩ ꯁꯤꯗ ꯆꯥꯝꯃ ꯊꯥꯅꯕ ꯄꯣꯛꯇꯨ ꯁꯨꯗꯦꯅ ꯂꯩꯔꯤ ꯀꯥꯟꯁꯤꯗ ꯇꯜꯂꯦ ꯅꯣꯏꯁꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯗꯤ ꯌꯥꯔꯦ ꯑꯩ ꯇꯜꯂꯦꯕꯣ ꯑꯩꯈꯣꯏ ꯃꯥꯗꯩ ꯕꯣꯏ ꯂꯧꯒꯦ ꯍꯥꯏꯔꯒ ꯂꯩꯒꯦ ꯍꯥꯏꯔꯒ ꯄꯩꯁꯥ ꯂꯧꯊꯣꯛꯑꯒ ꯅꯉꯣꯟꯗ ꯄꯩꯁꯥ ꯍꯥꯞꯄꯛꯀꯦ ꯍꯥꯏꯁꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯆꯥꯝꯃꯗꯣ ꯑꯩ ꯁꯣꯟꯗ ꯁꯨꯗꯦ ꯍꯥꯏꯕ ꯌꯥꯡꯈꯩ ꯊꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯍꯥꯏꯁꯦ ꯌꯥꯡꯈꯩ ꯆꯥꯝꯃꯗꯣ ꯑꯗꯨꯐꯥꯎꯗ ꯑꯩ ꯀꯣꯟꯅꯗ꯭ꯔꯤꯅꯦ ꯍꯥꯏꯕ ꯅꯣꯏꯅ ꯌꯥꯡꯈꯩ ꯑꯃꯨꯛ ꯇꯧꯁꯜꯂꯒ ꯊꯥꯅꯔꯗꯤ ꯌꯥꯔꯝꯃꯅꯤ ꯑꯩꯗꯤ ꯀꯣꯏꯗꯕꯅꯤꯅ ꯌꯥꯔꯦ ꯅꯣꯏ ꯐꯣꯟꯗꯩ ꯄꯥꯏꯔꯣ ꯑꯩꯒꯤ ꯌꯥꯔꯦ ꯑꯗꯨ 30 ꯊꯥꯔꯣ ꯌꯥꯔꯕ 30 ꯊꯥꯔꯣ ꯌꯥꯔꯦ 30ꯗꯨꯐꯥꯎꯗ ꯊꯥꯍꯟꯅꯤꯡꯗꯦ ꯑꯩ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯦꯀꯣ ꯍꯣꯏ ꯂꯥꯛꯑꯣ ꯌꯥꯔꯦ ꯂꯥꯛꯀꯦꯀꯣ ꯅꯪꯁꯦ ꯑꯩ ꯁꯥꯎꯅꯤꯡꯗꯧ ꯌꯥꯝ ꯃꯥꯜꯂꯦꯕꯣ ꯑꯁꯦꯡꯕ ꯌꯥꯝ ꯂꯥꯛꯇꯦ ꯍꯥꯏꯕ ꯑꯩ ꯁꯥꯎꯅꯤꯡꯗꯧ ꯃꯥꯜꯂꯦ ꯑꯆꯥꯄꯣꯠ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯄꯤꯖꯗꯨꯗꯤ ꯑꯆꯥꯄꯣꯠꯇꯣ ꯍꯥꯟꯅ ꯆꯥꯎꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯈꯟꯅꯔꯁꯤ ꯂꯥꯛꯑꯣ ꯅꯪ ꯈꯪꯅꯔꯣꯏꯗ꯭ꯔꯣ ꯅꯨꯄꯥꯅꯤ ꯀꯣꯏꯗꯣ ꯀꯃꯥꯏꯅ ꯈꯪꯅꯗꯣꯏꯅꯣꯍꯦ ꯍꯥꯏꯗꯤ ꯃꯥꯅꯒ ꯈꯪꯉꯗꯤ ꯑꯩꯉꯣꯟꯗ ꯉꯥꯡꯅꯤꯀꯣ ꯀꯩꯝ ꯈꯜꯂꯣꯏ ꯑꯃ ꯈꯪꯍꯜꯂꯁꯨꯅꯦ ꯑꯃ ꯈꯪꯍꯜꯂꯣꯏꯗꯕ ꯑꯃꯗꯣ ꯇꯣꯛꯅꯈ꯭ꯔꯒꯁꯨ ꯑꯃꯗꯣ ꯃꯍꯨꯠ ꯁꯤꯃꯤꯟꯅꯕ ꯂꯩꯔꯦꯗꯅ ꯑꯗꯨ ꯌꯥꯕ꯭ꯔꯕ ꯗꯣꯂꯤ ꯃꯥ ꯍꯥꯏꯁꯦ ꯀꯗꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯈꯠꯅꯗꯅ ꯅꯣꯏ ꯃꯤꯁꯨ ꯂꯥꯛꯀꯥꯟꯗ ꯅꯨꯄꯥ ꯑꯃꯐꯥꯎ ꯀꯣꯏꯒꯦ ꯐꯪꯅꯗ꯭ꯔ ꯃꯇꯝꯗ ꯅꯪ ꯑꯅꯤ ꯑꯍꯨꯝ ꯀꯟꯁꯤꯟꯗꯅ ꯅꯪ ꯀꯗꯧꯔꯒꯦ ꯗꯣꯂꯤꯌꯥ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯒ ꯂꯩꯅꯤꯡꯕ꯭ꯔꯥ ꯌꯦꯡꯁꯤꯟꯕ ꯅꯠꯇꯤꯌꯦ ꯅꯪ ꯐꯥꯔꯗꯤ ꯍꯌꯦꯡ ꯃꯤꯃꯥꯡꯗ ꯆꯣꯞꯃꯤꯟꯅꯕꯗꯣ ꯑꯩꯁꯨ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯀꯩꯗꯧꯕꯩ ꯆꯣꯞꯇꯣꯏꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯉꯁꯥꯏꯗꯤ ꯉꯥꯏꯅꯤ ꯐꯝꯃꯨ ꯂꯥꯛꯑꯣ ꯔꯁꯤ ꯐꯝ ꯂꯥꯛꯑꯣ ꯏꯀꯥꯏꯍꯦ ꯐꯝꯕꯁꯤꯗ ꯆꯥꯛ ꯍꯪꯒꯥꯝ ꯀꯩꯅꯣ ꯑꯃ ꯁꯨꯝ ꯅꯨꯡꯅꯗꯤ ꯃꯥ ꯊꯣꯔꯛꯑꯦ ꯇꯞꯅ ꯎꯅꯧ ꯍꯥꯏꯌꯣ ꯗꯗꯥꯒꯤ ꯃꯤꯡꯗꯤ ꯔꯤꯀꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯑꯒꯦ ꯀꯣꯏꯗꯦꯍꯦ ꯑꯗꯣ ꯅꯪ ꯌꯥꯝ ꯏꯪ ꯇꯞꯄꯤꯉꯣ ꯗꯥ ꯄꯨꯟꯁꯤꯕꯒ ꯌꯥꯝ ꯃꯥꯟꯅꯗꯦꯕꯣ ꯅꯪꯗꯣ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯏꯪ ꯇꯞꯄꯦ ꯍꯥꯏꯕ ꯑꯩ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯤꯌꯦ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯥꯡꯁꯣꯏ ꯏꯀꯥꯏꯖꯩ ꯅꯣꯏ ꯃꯔꯛꯇ ꯂꯩꯕꯁꯦ ꯑꯩꯗꯤ ꯀꯔꯤ ꯏꯀꯥꯏꯖꯩꯌꯦ ꯗꯣꯂꯤꯒꯤꯁꯨ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦ ꯌꯥꯔꯦ ꯃꯥꯒꯤꯁꯨ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣꯅꯦ ꯌꯥꯔꯦ ꯅꯨꯄꯥ ꯀꯣꯏꯅꯤꯡꯗꯤꯌꯦ ꯄꯨꯟꯁꯤꯕ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦ ꯌꯥꯝ ꯐꯕ ꯌꯥꯔꯦ ꯑꯗꯣ ꯑꯃ ꯅꯍꯥꯟ ꯀꯣꯏ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯅꯪ ꯒꯥꯔꯤ ꯋꯥꯏꯕꯝꯗ ꯂꯩꯔꯕ ꯖꯤꯀꯤꯒꯤ ꯂꯩ ꯍꯥꯏꯗꯣ ꯃꯉꯣꯟꯗ ꯑꯣꯏꯅ ꯋꯥꯏꯔ ꯆꯠꯂꯁꯦ ꯑꯩ ꯃꯉꯣꯟꯗꯒꯤ ꯋꯥꯏꯔꯛꯑꯒꯦ ꯍꯣꯏ ꯑꯩ ꯀꯥꯏ ꯆꯠꯁꯦ ꯈꯪꯗꯦ ꯁꯤꯒꯤꯗꯣ ꯏꯔꯣꯏꯁꯦꯝꯕꯩ ꯖꯨꯗ ꯆꯠꯂꯦ ꯀꯩꯗꯧꯒꯤ ꯔꯣꯁ ꯒꯥꯔꯗꯦꯟꯗꯣ ꯐꯖꯕꯅꯦ ꯍꯦꯕꯟ ꯒꯥꯔꯗꯦꯟ ꯆꯠꯁꯤꯔꯥ ꯅꯣꯏꯅ ꯒꯥꯔꯤ ꯋꯥꯏꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯀꯩꯗ ꯆꯠꯇꯣꯏꯕ ꯅꯣꯡꯃ ꯆꯠꯅꯔꯁꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯂꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯅꯍꯥꯟꯅ ꯍꯥꯏꯔꯒ ꯍꯣꯏ ꯌꯥꯔꯦ ꯃꯄꯨꯅꯤꯅ ꯆꯠꯂꯒ ꯅꯣꯏꯗꯤ ꯉꯁꯤ ꯈꯛꯇꯪ ꯀꯣꯏꯅꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯈꯛꯇꯪ ꯀꯣꯏꯅꯕꯅꯤꯅ ꯑꯩꯈꯣꯏ ꯅꯍꯥꯟ ꯆꯠꯂꯒꯦ ꯍꯣꯏ ꯌꯥꯔꯦ ꯏꯕꯥꯅꯤ ꯖꯨꯗ ꯑꯣꯏꯅ ꯆꯠꯂꯁꯦ ꯌꯥꯏ ꯂꯥꯏꯟꯗ ꯆꯠꯁꯤꯔꯥ ꯌꯥꯅꯤ ꯑꯗꯨ ꯃꯣꯏ ꯒꯥꯔꯤꯗꯣ ꯑꯗꯨꯝ ꯆꯠꯁꯦ ꯍꯥꯏꯕ ꯖꯨꯗ ꯏꯕꯥꯅꯤ ꯕꯖꯥꯔꯗ ꯊꯦꯡꯅꯔꯦꯗꯅ ꯕꯖꯥꯔꯗ ꯊꯦꯡꯅꯔꯒ ꯑꯃꯨꯛ ꯖꯨꯗ ꯆꯠꯃꯤꯟꯅꯔꯁꯦ ꯍꯥꯏꯕ ꯇꯣꯡꯃꯤꯟꯅꯔꯒ ꯑꯣꯛꯇꯣꯗ ꯁꯥꯏꯗ ꯑꯆꯥꯄꯣꯠ ꯆꯥꯎꯁꯦ ꯍꯥ ꯅꯪ ꯄꯩꯁꯥ ꯀꯌꯥ ꯌꯥꯎꯔꯛꯀꯦ 50 ꯑꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯉꯥꯏ ꯂꯨꯄꯥ 10 ꯄꯤꯕ ꯉꯥꯄꯨꯝꯃꯛ ꯆꯥꯗꯣꯏ ꯂꯨꯄꯥ 150 ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯆꯅꯤ ꯑꯩꯗꯤ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯎꯅꯕꯅꯤꯅ ꯑꯩꯁꯨ ꯂꯥꯛꯑꯣ ꯅꯪꯁꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣꯍꯦ ꯅꯪꯁꯨ ꯁꯦꯝꯕꯤꯗꯣꯏꯅꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯥꯛꯑꯣ ꯍꯜꯂꯣ ꯃꯦꯝꯃ ꯅꯪ ꯄꯩꯁꯥꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯣꯏ ꯑꯩ ꯂꯧꯕ ꯂꯥꯛꯀꯦꯅ ꯇꯧꯔꯝꯃꯤꯅꯦ ꯍꯣꯏ ꯍꯌꯦꯡ ꯑꯌꯨꯛꯇ ꯂꯥꯛ ꯑꯣ ꯑꯝꯇ ꯄꯥꯏꯌꯨꯀꯣ ꯑꯩ ꯀꯩꯅꯣ ꯍꯣꯏꯗ ꯔꯥꯅꯤ ꯍꯣꯏꯗ ꯅꯣꯠ ꯁꯤꯜꯂꯨꯒꯦ ꯀꯩꯅꯣ ꯅꯪꯕꯨ ꯇꯨꯏꯁꯟ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯅꯪꯕꯨ ꯀꯩꯒꯤ ꯅꯣꯠ ꯁꯤꯟꯗꯣꯏꯕ ꯀꯩꯅꯣ ꯑꯩꯗꯣ ꯑꯃ ꯆꯤꯊꯍꯧꯔꯦꯕ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯇꯦꯁ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯐꯠ ꯌꯥꯎꯁꯤꯜꯂ ꯐꯠ ꯌꯥꯎ ꯂꯥꯛꯀꯦ ꯍꯧꯖꯤꯛꯅꯦ ꯁꯟꯗꯥꯌꯥ ꯆꯪꯉꯛꯑꯕꯅꯤ ꯗꯨꯛ ꯊꯥꯒꯗꯧꯕ ꯃꯇꯝ ꯅꯪꯅꯕ ꯂꯥꯛꯑꯒꯦ ꯀꯣ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯗꯕꯅꯤ ꯍꯣꯏ ꯃꯐꯝ ꯃꯇꯝ ꯀꯔꯤꯝ ꯈꯪꯗꯦ ꯑꯩ ꯀꯅꯥꯒ ꯊꯥꯅꯗꯣꯔꯤꯒꯦ ꯉꯁꯥꯏꯗꯒꯤ ꯅꯪ ꯃꯦꯁꯦꯖ ꯆꯥꯝꯃ ꯁꯨꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯊꯥꯅꯗꯤꯌꯦ ꯑꯁꯦꯡꯕꯅꯦ ꯍꯥꯏꯁꯦ ꯊꯥꯅꯗꯤꯌꯦ ꯅꯪ ꯌꯥꯝ ꯊꯥꯖꯗꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯤꯗ ꯊꯥꯅꯗꯦ ꯍꯥꯏꯕ ꯑꯩ ꯃꯦꯁꯦꯖ ꯆꯥꯝꯃꯗꯨꯕꯨ ꯅꯪꯒ ꯂꯣꯏ ꯊꯥꯅꯩ ꯍꯥꯏꯕ ꯇꯣꯝꯕꯤꯅꯕꯨꯗꯤ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯃꯥ ꯃꯦꯁꯦꯖ 30 ꯑꯃ ꯃꯥꯒꯤ ꯃꯣꯏ ꯁꯥꯏꯠ ꯊꯥꯖꯒꯦ ꯍꯥꯏꯕꯅꯦ ꯑꯗꯨ ꯊꯥꯅꯗꯤꯌꯦ ꯔꯥꯅꯤ
이거 성상나이간지다. ꯉꯥꯛꯇꯪ ꯁꯥꯟꯅꯒꯦ. ꯑꯩꯁꯨ ꯉꯥꯛꯇꯪ ꯁꯥꯟꯅꯒꯦ. ꯅꯪꯗꯤ ꯍꯣꯔꯦꯟ ꯅꯍꯥꯟ ꯁꯥꯟꯅꯔꯁꯨ ꯌꯥꯒꯗ꯭ꯔꯣꯒꯦ. ꯑꯃꯨꯛ ꯉꯥꯡꯉꯦꯗꯣ ꯑꯩꯉꯣꯟꯗ. ꯑꯗꯣ ꯇꯣꯝꯕꯤ ꯐꯣꯟ ꯉꯥꯛꯇꯪ ꯁꯥꯟꯅꯒꯦꯅ ꯍꯥꯏꯌꯦ. ꯖꯦꯀꯤ ꯉꯥꯛꯇꯪ ꯁꯥꯟꯅꯒꯦ. ꯅꯪꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯑꯗꯨꯝ ꯁꯥꯟꯅꯗꯣꯏ ꯂꯩꯗꯨꯕꯣ. ꯑꯩꯗꯤ ꯉꯥꯛꯇꯪ ꯈꯛ ꯁꯥꯟꯅꯒꯦ ꯍꯥꯏꯕ. ꯍꯣ ꯑꯩ ꯃꯥ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ. ꯃꯦꯁꯦꯖ ꯊꯥꯔꯛꯑꯒꯦ. ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯑꯗꯤ ꯇꯜꯂꯦꯕ. ꯊꯝ. ꯑꯁ ꯅꯪꯗꯤ ꯃꯤ ꯁꯨꯝ ꯁꯥꯎꯅꯔꯀꯥꯟꯗ ꯉꯥꯛꯇꯪ ꯁꯥꯟꯅꯒꯦ ꯀꯩꯗꯧꯔꯒꯦ. ꯁꯨꯃꯥꯏ ꯁꯨꯝ ꯇꯧ. ꯑꯗꯣ ꯑꯩ ꯁꯤ ꯅꯝꯕꯔꯁꯦ ꯑꯩꯈꯣꯏ ꯃꯥꯗꯒꯤ ꯐꯣꯟꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤꯅꯦ ꯍꯥꯏꯕ. ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯝꯕꯔꯁꯦ ꯄꯨꯊꯣꯛꯄ ꯀꯥꯟꯗ ꯇꯧꯐꯝꯗꯣ ꯈꯪꯗ꯭ꯔꯤꯅꯦ ꯍꯥꯏꯕ. ꯅꯪꯗꯤ ꯐꯩ. ꯁꯤꯖꯤꯟꯅꯔꯅꯨ ꯌꯥꯔꯦ. ꯇꯧꯔꯣ ꯌꯥꯔꯦꯀꯣ. ꯅꯪꯗꯤ ꯐꯩꯌꯦ. ꯅꯣꯏ ꯃꯥꯅ ꯂꯩꯕꯤꯔꯤꯁꯤ ꯐꯣꯟꯁꯦ. ꯌꯥꯔꯦ. ꯇꯧꯔꯣ ꯑꯝꯇ. ꯁꯨꯝ ꯁꯥꯎꯅꯔꯤꯀꯥꯟꯗ. ꯌꯥꯔꯦ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯦꯕ. ꯑꯩ ꯁꯥꯎꯅꯤꯡꯉꯦ. ꯍꯜꯂꯣ. ꯍꯥꯎ. ꯑꯩꯗꯤ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯑꯝꯃꯒꯦ ꯍꯥꯏꯔꯕꯅꯦ. ꯇꯥꯏꯃꯤꯡꯁꯦ ꯆꯞ ꯆꯥꯔꯤꯅꯦ ꯆꯦꯜꯂꯛꯏꯅꯦ ꯍꯥꯏꯕ. ꯔꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩꯅ ꯃꯨꯜꯂꯤꯅꯦ ꯍꯥꯏꯕ. ꯔꯥꯅꯤꯗꯣ ꯉꯔꯥꯡꯗꯣ ꯃꯦꯁꯦꯖꯇꯣ ꯍꯜꯂꯛꯀꯦ ꯇꯧꯕꯅꯦꯕ. ꯑꯩ 30ꯗ ꯍꯦꯟꯅ ꯊꯥ ꯌꯥꯗ꯭ꯔꯦꯕ. 30ꯗꯒꯤ ꯍꯦꯟꯅ ꯑꯩꯅ 30 ꯊꯥꯅꯒꯦ ꯍꯥꯏꯕꯅꯦꯕ. ꯑꯗꯨꯗꯤ 30ꯗ ꯍꯦꯟꯅ ꯌꯥꯗ꯭ꯔꯕ. ꯑꯗꯣ ꯍꯟ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯥꯗ꯭ꯔꯕ. ꯉꯁꯤ ꯇꯥꯏꯃꯤꯡꯗꯨꯗ ꯆꯞ ꯂꯧ ꯆꯦꯜꯂꯛꯑꯕ ꯑꯩꯗꯣ. ꯌꯥꯔꯦꯗ. ꯉꯥꯛꯇꯪ ꯁꯥꯟꯅꯒꯦ. ꯁꯥꯏꯀꯜꯗ ꯑꯗꯨꯝ ꯆꯠꯁꯦ ꯍꯥꯏꯔꯣ ꯇꯨꯏꯁꯟ ꯆꯠꯄ ꯑꯣꯏꯅ. ꯌꯥꯏꯌꯦ. ꯑꯩ ꯁꯥꯎꯅꯤꯡꯉꯦ. ꯌꯥꯏꯌꯦ. ꯑꯩ ꯁꯥꯎꯅꯤꯡꯉꯦ. ꯐꯣꯟ ꯕꯦꯂꯦꯟꯁꯇꯣ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏꯕ. ꯂꯣꯏꯔꯣꯏꯌꯦ ꯀꯩꯅꯣ. ꯑꯩꯅ ꯇꯣ ꯀꯥꯞꯄꯤꯒꯦ ꯍꯥꯏꯕ. ꯀꯥꯞꯄꯤꯒꯦꯗꯤ ꯀꯥꯞꯄꯤꯒꯦ ꯍꯥꯏꯕ. ꯅꯣꯠꯕꯨꯛ ꯂꯩꯅꯕꯅꯦ ꯍꯥꯏꯔ ꯀꯥꯞꯄꯤꯒꯦ ꯍꯥꯏꯔ ꯀꯩꯅꯣ ꯈꯪꯗꯦ. ꯁꯨꯝ ꯍꯥꯏꯅꯕꯅꯤꯗ. ꯇꯣꯝꯕꯤ! ꯇꯣꯝꯕꯤ! ꯅꯣꯏ ꯃꯥ ꯅꯝꯕꯔꯗꯣ ꯑꯝꯇ ꯏꯍꯧꯒꯦ. ꯑꯩꯈꯣꯏ ꯃꯥꯏ ꯐꯣꯟ ꯇꯧꯒꯦ. ꯌꯥꯔꯦ ꯆꯠꯂꯣ. ꯂꯥꯛꯑꯦ! ꯂꯥꯛꯑꯦ. ꯁꯤ ꯅꯪ ꯂꯣꯏꯔꯦ. ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯄꯣ? ꯁꯤ ꯂꯣꯏꯔꯦ. ꯅꯪꯁꯤ ꯃꯊꯣꯡ ꯑꯃ ꯏꯆꯥ ꯆꯥꯗꯦ. ꯑꯩꯅ ꯉꯁꯥꯏ ꯀꯩ ꯍꯥꯏꯒꯦ ꯅꯉꯣꯟꯗ? ꯁꯤ ꯂꯣꯏꯔꯦ. ꯌꯥꯝ ꯊꯨꯂꯥꯎ ꯌꯥꯝ ꯊꯨ. ꯅꯪ ꯅꯅꯥꯁꯦ ꯂꯩꯔꯦꯅ ꯅꯪ ꯀꯣ. ꯍꯣꯏ ꯕꯥ ꯁꯦꯠꯂꯦꯕ. ꯑꯩ ꯍꯧꯖꯤꯛ ꯐꯅꯦꯛ ꯁꯦꯠꯂꯤꯅꯦ ꯍꯥꯏꯕ. ꯌꯦꯜꯂꯣ ꯃꯆꯨ ꯁꯦꯠꯂꯦ. ꯏꯟꯗꯣꯏꯅꯤ ꯀꯩꯅꯣ. ꯀꯩꯗꯧꯕ ꯏꯜꯂꯣꯏꯗꯣꯏꯅꯣ? ꯑꯩ ꯍꯌꯦꯡꯗꯒꯤ ꯑꯗꯨꯝ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯂꯥꯏꯗꯨꯛꯁꯨ ꯊꯥꯗꯣꯏꯅꯦ. ꯂꯥꯏꯔꯤꯛꯀꯤ ꯑꯩ ꯉꯥꯏꯍꯥꯛ ꯂꯩ ꯇꯧꯔꯛꯀꯦ. ꯊꯝꯃꯒꯦ. ꯅꯪ ꯐꯣꯟ ꯂꯩ ꯍꯥꯏꯗꯨ ꯁꯤꯔꯥ? ꯃꯥꯅꯤ. ꯅꯪ ꯍꯥꯟꯅ ꯅꯨꯄꯥ ꯇꯣꯛꯅꯈ꯭ꯔꯕ ꯍꯥꯏꯁꯦ? ꯗꯥꯖꯦꯀꯤꯔꯣ? ꯇꯣꯛꯅꯔꯦ. ꯗꯥꯏꯔꯦꯛꯀꯤ ꯑꯣꯏꯅ ꯈꯪꯅꯔꯦ. ꯃꯥꯅ ꯐꯣꯟ ꯂꯩꯕꯤꯕꯒꯤ. ꯅꯪꯒꯤ ꯐꯣꯟ ꯃꯆꯥꯗꯣ ꯌꯥꯗ꯭ꯔꯕꯣ ꯀꯩꯅꯣ? ꯌꯥꯗ꯭ꯔꯦ. ꯑꯗꯨꯗꯣ ꯕꯖꯥꯔꯗ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯕꯅꯦ. ꯑꯗꯨ ꯁꯦꯝꯕ ꯏꯕꯥꯅꯤ ꯄꯥꯏꯁꯦ. ꯁꯦꯝꯃꯔꯣꯏ ꯑꯩ ꯇꯜꯂꯦ. ꯅꯪꯒꯤ ꯑꯄꯥꯛꯄꯗꯨ ꯄꯥꯏꯔꯒ ꯑꯩꯈꯣꯏꯗꯤ ꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕ. ꯑꯩꯈꯣꯏꯕꯥꯅꯤ ꯁꯦꯝꯖꯔꯒꯦ ꯍꯥꯏꯕ. ꯇꯣꯝꯕꯤꯁꯦ ꯅꯨꯄꯥ ꯀꯣꯏꯕꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯕꯨꯗꯤ ꯁꯥꯟꯅꯗ꯭ꯔꯁꯨ ꯌꯥꯏ. ꯀꯣꯏꯗꯕ. ꯍꯣꯏ ꯌꯥꯔꯦ. ꯁꯦꯝꯃꯣ ꯌꯥꯔꯦ. ꯑꯩ ꯄꯤꯔꯛꯑꯒꯦ ꯍꯣꯔꯦꯟ. ꯑꯗꯣ ꯁꯤꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯀꯣ. ꯌꯨꯇꯨꯕ ꯑꯃ ꯌꯥꯎꯋꯦꯕꯀꯣ. ꯁꯤꯗꯤꯀꯣ ꯑꯩ ꯇꯧꯒꯦꯀꯣ. ꯌꯨꯇꯨꯕ ꯃꯅꯤꯄꯨꯔ ꯑꯣꯖꯥ ꯗꯥꯛꯇꯔ ꯙꯅꯕꯤ ꯂꯥꯏꯁ꯭ꯔꯝ ꯁ꯭ꯄꯤꯆ ꯊꯥꯔꯛꯑꯣ. ꯊꯣꯛꯂꯛꯀꯗꯣꯏꯔꯥ? YouTube Manipur Oja Dr. Ashram speech. ꯃꯔꯣꯟꯒ ꯂꯣꯜꯂꯦ. ꯂꯣꯟꯕꯅꯦ ꯍꯥꯏꯕ. ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯕꯣ? ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅꯤ ꯃꯥ ꯍꯥꯏꯔꯛꯏꯗꯣ. ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨ ꯊꯣꯛꯂꯛꯇꯤꯌꯦ. ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯈꯪꯗꯤꯌꯦ. ꯑꯇꯣꯞꯄ ꯒꯥꯔꯤꯒ ꯂꯝꯒꯤ ꯑꯣꯏꯅ ꯒꯥꯔꯤꯒ ꯊꯣꯛꯂꯛꯑꯦ. ꯊꯣꯛꯂꯛꯏꯕ? ꯒꯥꯔꯤ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ. ꯈꯪꯗꯦ ꯃꯣꯏ ꯁꯦꯔꯥꯟ ꯇꯨꯔꯥꯟ. ꯂꯥꯟꯕ ꯃꯅꯥ ꯃꯥꯜꯂꯦ ꯄꯪꯉꯕ ꯀꯩꯅꯣꯝ ꯇꯧꯔꯦ. ꯍꯥꯏꯌꯨꯅꯦ. ꯆꯨꯝꯅ ꯍꯥꯏꯌꯨ. ꯌꯨꯇꯨꯕ ꯗꯥꯛꯇꯔ ꯙꯅꯕꯤ ꯂꯥꯏꯁ꯭ꯔꯝ ꯑꯣꯖꯥ ꯁ꯭ꯄꯤꯆ ꯃꯥꯅ ꯍꯥꯏꯕꯗꯣ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯣ. ꯊꯥꯔꯛꯑꯣꯀꯣ ꯍꯥꯏꯕ ꯀꯩꯗꯧꯕ? ꯊꯥꯔꯛꯑꯣ. YouTube Dr. Danavi live from speech. ꯑꯁ ꯊꯣꯛꯇꯦꯗ ꯈꯪꯗꯦꯗ. ꯃꯌꯥꯡ ꯉꯥꯛꯇ ꯊꯣꯛꯂꯛꯑꯦꯕ. ꯃꯌꯥꯡ ꯉꯥꯛꯇ ꯊꯣꯛꯂꯛꯑꯦ. ꯌꯥꯔꯦ ꯇꯣ. ꯑꯗꯣ ꯐꯣꯇꯣ ꯀꯥꯞꯄꯒ. ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕꯀꯣ. ꯂꯩꯇꯕ ꯅꯠꯇ꯭ꯔꯣ? ꯂꯩꯇꯦ. ꯅꯪꯗꯤ ꯀꯅꯥꯏꯗꯤ ꯐꯣꯟꯅꯦꯕ ꯍꯨꯔꯥꯜꯂꯛꯏꯅꯦꯕꯀꯣ. ꯁꯤꯁꯦ ꯑꯃ ꯀꯩꯅꯣ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧꯕꯗꯣ. ꯑꯩ ꯍꯥꯏꯒꯦꯁꯦ. ꯑꯗꯨꯗꯨꯅ ꯁꯥꯏꯂꯦꯟ ꯊꯝꯕꯤꯔꯣꯕ. ꯑꯗꯣ ꯊꯝꯒꯦꯁꯦ. ꯍꯥꯏꯔꯛꯑꯣ. ꯑꯩꯈꯣꯏ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯣ. ꯃꯤ ꯑꯇꯣꯞꯄꯅ ꯇꯧꯔꯛꯄꯗꯣ. ꯑꯗꯨꯗꯨꯅ ꯔꯤꯡ ꯆꯠꯍꯜꯂꯣꯕ. ꯑꯣ ꯗꯥꯄꯨꯁꯤꯕꯅ ꯇꯧꯔꯛꯄꯅ ꯆꯠꯍꯟꯒꯅꯣ ꯍꯥꯏꯔꯣ? ꯃꯥꯒꯤ ꯃꯦꯁꯦꯖꯇꯨꯗꯪ ꯆꯠꯍꯟꯒꯅꯣꯕ. ꯃꯈꯣꯟ ꯊꯣꯛꯍꯟꯕꯤꯗꯣ ꯊꯣꯛꯍꯟꯒꯅꯣꯕ. ꯁꯦꯝꯀꯣ. ꯁꯤ ꯁꯦꯠꯇꯤꯡ ꯍꯥꯏꯅ ꯑꯃ ꯊꯥꯏꯔꯤꯁꯦ ꯁꯤꯗ ꯆꯪꯉꯅꯤꯗꯅ. ꯑꯗꯨꯒ ꯁꯤꯗ ꯃꯦꯠꯂꯅꯤ. ꯑꯗꯨ ꯌꯥꯔꯦ. ꯃꯦꯁꯦꯖ ꯈꯛꯇꯪꯅꯦ. ꯁꯥꯏꯂꯦꯟ ꯊꯝꯕꯤꯔꯕꯅꯤꯀꯣ. ꯃꯤ ꯑꯇꯩ ꯀꯣꯜ ꯇꯧꯔꯛꯄꯗꯤ ꯆꯠꯀꯅꯤ. ꯌꯦꯡꯉꯨ. ꯅꯪꯒꯤ ꯐꯣꯟ ꯑꯄꯥꯛꯄꯗꯣ ꯂꯣꯏ ꯌꯦꯡ ꯌꯥꯕ꯭ꯔꯥ? ꯂꯣꯏ ꯌꯦꯡ ꯌꯥꯏ ꯏꯕꯦꯝꯃ. ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯗꯨ ꯄꯥꯏꯕꯗꯣ? ꯊꯤ ꯅꯨꯡꯉꯥꯏ ꯏꯕꯦꯝꯃ. ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯁꯤꯃꯥ ꯌꯦꯡꯁꯤꯔꯥ ꯃꯥꯏ ꯐꯣꯟꯗ?
ꯅꯣꯏꯗꯤ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯑꯩ ꯇꯜꯂꯦꯕꯣ ꯁꯦꯡ ꯑꯩꯈꯣꯏꯗꯤ ꯐꯣꯟ ꯄꯤꯔꯛꯇꯦ ꯅꯣꯏ ꯗꯥ ꯄꯨꯟꯁꯤꯕꯣꯏꯗꯨꯗꯤ ꯂꯥꯏꯔꯕ ꯗꯥꯏꯔꯦꯛꯀꯤꯗꯤ ꯏꯅꯥꯛ ꯈꯨꯜꯂꯤꯗꯨ ꯎꯗ꯭ꯔꯣ ꯑꯗꯣ ꯅꯪꯁꯦ ꯑꯗꯨꯝ ꯁꯛꯀ ꯎꯅꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯌꯥꯏ ꯌꯥꯏꯌꯦ ꯗꯕꯜꯁꯤ ꯗꯥꯏꯔꯦꯛꯀꯤ ꯍꯣꯏꯗꯤ ꯀꯥ ꯂꯩꯕ꯭ꯔꯥ ꯂꯩꯕꯦꯝꯃ ꯑꯩꯌꯥ ꯃꯣꯏꯒꯤ ꯁꯥꯀꯔ ꯂꯥꯛꯏꯀꯣ ꯂꯩꯖꯗꯕꯅꯤ ꯅꯪꯗꯤ ꯀꯣꯏ ꯐꯪꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯑꯃꯕꯨ ꯀꯣꯏ ꯐꯪꯉꯤ ꯁꯞꯇꯥ ꯑꯩꯅ ꯗꯥꯎ ꯌꯥꯏ ꯌꯥꯏ ꯑꯩꯅ ꯑꯩꯈꯣꯏꯗꯤ ꯗꯥꯎ ꯌꯥꯏ ꯍꯣꯠꯅꯔꯀꯥꯟꯗ ꯄꯥꯏꯔꯛꯇꯣꯔꯤꯌꯦ ꯑꯩꯅ ꯗꯥꯎ ꯌꯥꯏ ꯂꯥꯏꯔꯤꯛ ꯌꯥꯏ ꯇꯝꯃꯤꯀꯥꯟꯁꯤꯗ ꯀꯩ ꯊꯕꯛ ꯇꯧꯗꯣꯔꯤꯒꯦ ꯀꯩ ꯄꯩꯁꯥ ꯑꯗꯨꯏꯁꯨꯅꯦ ꯄꯥꯏꯗꯣꯔꯤꯒꯦ ꯗꯥꯏꯔꯦꯛꯀꯤꯗꯤꯅꯦ ꯃꯃꯥ ꯃꯄꯥꯅ ꯂꯨꯅ ꯇꯧꯖꯥꯅꯤ ꯑꯃ ꯀꯩ ꯍꯥꯏꯅꯤ ꯃꯆꯥꯅꯒ ꯍꯥꯏꯕꯗ ꯌꯥꯕ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯑꯣꯏ ꯗꯥꯏꯔꯦꯛꯀꯤꯅ ꯍꯥꯏꯒ ꯌꯥꯏ ꯑꯗꯩ ꯑꯗꯨꯅꯅꯦꯕꯀꯣ ꯃꯥꯅ ꯐꯣꯟ ꯄꯤꯔꯛꯄꯩꯅꯦ ꯑꯩꯅꯅꯦ ꯗꯥꯏꯔꯦꯛꯀꯤꯅ ꯑꯩꯉꯣꯟꯗ ꯐꯅꯦꯛ ꯁꯦꯠꯂꯣꯅ ꯍꯥꯏꯕꯀꯣ ꯑꯩ ꯐꯅꯦꯛ ꯁꯦꯠꯄꯗꯣ ꯑꯩꯁꯨ ꯍꯪꯒꯦ ꯇꯧꯔꯝꯃꯤꯅꯦ ꯑꯩꯈꯣꯏ ꯂꯣꯏ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂ ꯉꯁꯤ ꯐꯅꯦꯛ ꯁꯦꯠꯂꯝꯃꯤꯁꯨ ꯀꯩꯒꯤꯅꯣ ꯑꯩꯅꯅꯦ ꯐꯅꯦꯛ ꯁꯦꯠꯄꯗꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦꯕ ꯑꯇꯣꯞꯄ ꯃꯤꯒ ꯃꯥꯟꯅꯗꯦ ꯍꯣꯏꯕ ꯍꯥꯏꯌꯦꯕꯀꯣ ꯐꯖꯩꯕ ꯑꯗꯨ ꯑꯗꯣ ꯌꯦꯜꯂꯣ ꯅꯪ ꯁꯦꯠꯂꯤ ꯅꯪ ꯗꯥ ꯄꯨꯟꯁꯤꯕꯗ ꯂꯥꯏꯔꯦ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨ ꯍꯥꯏꯕ ꯃꯤ ꯇꯥꯔ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯅꯪꯅ ꯃꯣꯏꯗ ꯍꯥꯏꯗꯦ ꯑꯩ ꯅꯣꯏꯗ ꯍꯥꯏꯁꯤꯗꯤ ꯑꯗꯨꯁꯨ ꯗꯥꯏꯔꯦꯛꯀꯤꯗ ꯅꯪ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯈ꯭ꯔꯗꯤ ꯃꯥꯏ ꯃꯤ ꯅꯨꯄꯥꯅꯤꯅ ꯇꯝꯈ꯭ꯔꯗꯤ ꯑꯩꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯀꯥꯏꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯁꯥꯎꯅꯔꯒ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯨ ꯇꯧꯋꯦ ꯍꯥꯏꯔꯗꯤ ꯐꯔꯣꯏ ꯍꯥꯏꯕ ꯍꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯌꯥꯔꯦ ꯍꯥꯏꯔꯔꯣꯏꯁꯦ ꯌꯥꯔꯦꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯇꯣꯛꯑꯁꯦ ꯌꯥꯔꯁꯦ ꯂꯥꯛꯑꯣꯁꯤ ꯅꯣꯏ ꯆꯠꯂꯣ ꯂꯥꯛꯑꯣ ꯑꯩ ꯐꯣꯟꯁꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯍꯧꯒꯦ ꯅꯣꯏ ꯑꯩꯈꯣꯏꯁꯨ ꯁꯤꯃꯥ ꯌꯦꯡꯁꯤ ꯅꯣꯡꯃꯗꯤ ꯌꯥꯔꯦ ꯑꯩ ꯐꯣꯟ ꯃꯩ ꯌꯥꯎꯗꯦ ꯆꯥꯔꯖ ꯇꯧꯗꯣꯏꯅꯤ ꯌꯥꯔꯦ ꯆꯠꯂꯣ ꯆꯠꯂꯣꯕ ꯅꯪ ꯑꯥꯏꯐꯣꯟꯅꯦ 20 ꯂꯩꯒꯦꯍꯦ ꯆꯠꯂꯣ ꯌꯥꯔꯦ ꯆꯠꯂꯣ ꯂꯩꯁꯨ ꯂꯩꯔꯣꯏꯗꯕꯗ ꯃꯆꯤꯟ ꯊꯤꯅꯤ ꯀꯥꯏ ꯑꯩꯈꯣꯏ ꯃꯥꯏ ꯅꯝꯕꯔꯅꯦ ꯔꯥꯅꯤꯗꯒꯤ ꯂꯧꯔꯛꯄ ꯉꯁꯥꯏꯗꯣ ꯔꯥꯅꯤꯒꯤ ꯐꯣꯟꯗꯣ ꯌꯥꯗ꯭ꯔꯦꯕ ꯃꯥꯏ ꯐꯣꯟꯗꯣ ꯑꯃ ꯇꯁꯇꯔ ꯔꯤꯀꯤꯅ ꯄꯤꯔꯛꯑꯦꯅ ꯑꯗꯨ ꯄꯥꯏꯍꯧꯔꯦꯕ ꯇꯁꯇꯨꯗꯤ ꯄꯥꯏ ꯍꯩꯇꯦ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯍꯥꯏꯖꯟꯅꯔꯒ ꯈꯨꯃꯥ ꯆꯥꯛ ꯊꯣꯡꯉꯩꯗ ꯐꯣꯇꯣ ꯇꯣꯝꯕꯤ ꯍꯩꯃꯥ ꯅꯪꯗꯤ ꯑꯗ ꯀꯩꯗꯧꯕ ꯀꯥꯆꯤꯜꯂꯥꯏꯃꯨꯛꯀꯤ ꯇꯥꯏꯞꯇ ꯅꯣꯠꯕꯨꯛ ꯑꯃ ꯊꯤꯔꯝꯃꯤꯅꯦ ꯁꯤꯗ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯉꯁꯥꯏ ꯋꯥꯏꯗ ꯑꯩꯅ ꯋꯥꯏ ꯁꯤꯠꯂꯝꯕꯗ ꯉꯥꯏꯔꯤ ꯅꯣꯠꯕꯨꯛ ꯀꯩꯅꯣ ꯎꯄꯨꯗ ꯊꯤꯕꯅꯦ ꯅꯪꯁꯤꯗꯤꯕ ꯑꯩ ꯐꯣꯟ ꯑꯝꯇ ꯇꯧꯈꯤꯒꯦꯅꯅꯦꯗ ꯍꯩꯃꯥ ꯑꯩ ꯐꯣꯟꯗꯨꯅ ꯑꯃꯨꯛ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯁꯤꯗꯅꯤꯗ ꯑꯩꯅ ꯊꯅꯝꯕꯗꯨꯕꯨ ꯑꯩ ꯐꯣꯟꯗꯨꯕꯨ ꯅꯪꯕꯨ ꯎꯕ꯭ꯔꯣ ꯎꯗꯤꯌꯦ ꯀꯩ ꯃꯥꯅ ꯄꯠ ꯂꯥꯎ ꯀꯛꯈ꯭ꯔꯤꯁꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯐꯣꯟ ꯎꯗꯦ ꯍꯥꯏꯅꯤ ꯀꯅꯥꯅꯣ ꯇꯧꯔꯛꯏꯗꯣ ꯗꯣꯂꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯀꯔꯤꯅꯣ ꯃꯥꯅ ꯀꯛꯏꯁꯤꯕꯨ ꯀꯅꯥꯅꯣ ꯇꯧꯔꯛꯏꯗꯣ ꯗꯣꯂꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯣ ꯐꯣꯟꯗꯣ ꯌꯥꯝ ꯊꯣꯛꯑꯣ ꯑꯣ ꯀꯣ ꯁꯥꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯁꯥꯟꯅꯈ꯭ꯔꯕꯅꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯑꯁꯤꯕꯨ ꯑꯣ ꯐꯣꯟꯗꯣ ꯌꯥꯝꯊꯣꯛꯑꯣ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯑꯣ ꯅꯪ ꯃꯊꯣꯡ ꯌꯥꯝ ꯆꯥꯗ꯭ꯔꯦꯀꯣ ꯅꯪ ꯃꯊꯣꯡ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯐꯣꯟꯁꯦ ꯑꯩꯅꯅꯦ ꯊꯝꯃꯝꯕ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯃꯥꯡꯉꯤꯁꯦ ꯐꯅ ꯌꯥꯝꯃꯕꯅꯦ ꯑꯩ ꯍꯥꯏꯔꯣꯏ ꯍꯥꯏꯗꯕꯅꯤ ꯅꯪꯁꯦ ꯗꯣꯂꯤꯁꯦ ꯁꯥꯟꯅꯔꯔꯣꯏ ꯇꯧꯔꯒꯦ ꯑꯣꯎꯅꯦ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯉꯁꯤꯗꯤ ꯑꯣꯛꯑꯣꯕ ꯗꯣꯂꯤ ꯀꯩꯅꯣ ꯗꯣꯂꯤ ꯀꯥꯏ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯌꯥꯔꯦ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯑꯩ ꯅꯣꯠꯕꯨꯛꯇꯣ ꯅꯉꯣꯟꯗꯒꯤ ꯉꯁꯥꯏ ꯂꯧꯔꯛꯄꯗꯣ ꯑꯗꯨꯗꯣ ꯃꯥꯡꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯊꯤꯔꯦꯕ ꯀꯩꯅꯣ ꯇꯧꯕꯒꯤ ꯌꯥꯔꯦ ꯔꯥꯅꯤꯗꯁꯨ ꯇꯧꯔꯕꯅꯦ ꯑꯗꯨ ꯌꯥꯔꯅꯤ ꯍꯣꯏ ꯃꯆꯤꯟ ꯊꯤꯔꯤꯕ ꯑꯉꯥꯡꯅ ꯌꯦꯡꯉꯦ ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯅꯪꯅ ꯇꯧꯊꯣꯔꯛ ꯐꯣꯟꯒꯗꯣ ꯄꯤꯔꯛꯑꯣ ꯀꯣ ꯅꯪ ꯍꯦꯃꯜꯂꯕꯅꯤ ꯅꯪ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯉꯁꯤꯗꯤ ꯅꯪ ꯀꯅꯥꯒꯤ ꯅꯝꯕꯔꯅꯣꯕ ꯁꯤꯕꯨ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯑꯝꯇꯕꯨ ꯇꯧꯔ ꯌꯦꯡꯒꯦ ꯇꯧꯔꯦ ꯍꯜꯂꯣ ꯃꯃꯥꯅꯤꯅꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯃꯃꯥ ꯑꯩ ꯗꯣꯂꯤꯅꯦ ꯅꯪꯗꯤ ꯐꯣꯟꯒ ꯄꯥꯏꯔꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯅꯝꯕꯔꯅꯦ ꯗꯣꯂꯤ ꯃꯥꯟꯗꯦꯗ ꯅꯪ ꯃꯈꯣꯟꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ ꯂꯣꯛ ꯊꯨꯡꯕꯒꯤꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯗꯗꯥ ꯑꯣꯏꯗꯤ ꯅꯣꯏ ꯗꯗꯥꯗ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣ ꯗꯗꯥ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯐꯣꯟ ꯑꯝꯇ ꯄꯥꯏꯔ ꯂꯥꯛꯑꯣ ꯏꯃꯥꯕꯣ ꯑꯣ ꯐꯔꯦ ꯅꯪꯒꯤ ꯅꯝꯕꯔꯕꯨ ꯑꯣꯏꯔꯗꯤꯅꯦ ꯑꯩꯗꯤ ꯑꯇꯩ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯏꯆꯥꯅꯨꯄꯤ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯐꯔꯦ ꯅꯌꯥꯝꯕꯒꯤ ꯅꯝꯕꯔ ꯑꯣꯏꯗꯤ ꯗꯣꯂꯤ ꯊꯝꯃꯣ ꯏꯃꯥꯕꯣꯛ ꯊꯝꯃꯒꯦꯀꯣ ꯊꯕꯛ ꯏꯟꯈꯥꯡꯈꯔ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯍꯣꯏ ꯐꯔꯦ ꯍꯜꯂꯣ
Kino. Nang sauna ba? Kado iso nang pa to pa metro. Pa bay na tiya ba mina letter do pisalam ba ne ba? Mina ji pila men nang lokhari nang na pa da di loi da ne nang na pa metro loi do. Ay pa bay na tiye. Adi kado loi no. Na mina uraga fatade imana bi da pira han dogi ga taw na ba. Nang sigai ro do ke men nang pa sa tham do ke gino ba. Sega hai ko do ko no ngai ti mi ko da dum pithok pi ga taw na ba. Ai diam sa thi ba ma ni taw na ba. Tang ke thama so. Na thang ko na luk ta wa ne. Ya koi na ki koi na ko. Koi na ra ai nang nu si ai ba. Mana ya da na pa ji pidam mana ji lo ho ba. Pa na tro. Luk ta wa ba ne. Ai ko mai phone du ra to ko ma ko ra ni. Ji ko ta ke do pa ni no ba. Ai pa de ai ba. Ha wa ba. 지금 좀 뭐? Ha wa ba ne. 좋아, 잠에. Mai xong đến đâu vậy? Changde ba? 다리 기대 떡상 게 다리 기대. Hello? 다리 기야. How? Nungshibada ai number block tham ne ba. Mo na phone đâu bio ba. Hello, với thăm gì đâu ạ? Mi này mo le ta bi ai na pa sa pa do pa ya ba na ai number block tham ne ne tu na se ga ni ne ba. Ngay đi máy bên sau đây à? Na no am lai mi ai number ko ma thong la ai mo fu ni ba ai tong kang ne ba. Thôi, ấy chồng làm tay vợ. Cô thôi. The person you are speaking with has put your call on hold. Please stay on the line. आप जिस व्यक्ति से बात कर रहे हैं उसने आपकी कॉल को होल्ड पे रखा है. कृपया लाइन पर बने रहें. Alo? Hello. Má đâu? Lúa hàng này nè. Cái kìa. Không thì má nó ngập tổng này đi lúa hàng rồi. Cái gì nó má cái gì nó mà đúng không? Không thì mắt làm đâu nè. Mày ai làm để không có cái mà em muốn đâu anhจะจ่ายcái này nó suy ya rồi màทำไงTụm bia. Ai khăng da bai nya ba. Ai choi kre ba ai khăng da ngal chong ning bai nya ba. Thulo sa ngak tang. Noi yum mamangi ama ka ba lebu do. Amini manga thok da dio ai noi yum chang lok thala kani ba. Thame yu mini manga pa adam. Ê, cái đèn nó năng bò. Mai mì đâu kìa. Hầu gì cũng mì lấy đấy bà. Cha cái cha là chinh chắn như nào? Sai sinh lùi là cái lấy là bà này. Năng sinh dùng chắn như anh nhỉ? Mai đi lâu vì đâu mà. Ai cái phật trong. Yam thu nó lâu có. Năng mà này thục một yam tao ấy. Cái nào? Sao nó ba. Ai la le ba. Ai chong ning bai nya ba ta. Ai nó làm gì nó không ngon mình nhau gì kìa. Du khăng da bai na dro ai blok hang da na no no so. Ai na mi ko dingi buồn đó đâu nó buồn đâu bio na. Ni la re ba ai choi kre da na. Ya le nang cái thùng nào đó ai na nang cái khang na ni na. Au ko ma le bura nó buồn cái pai ni tu ka. Ai tong na ba ngam mo ba. Sa no ba se. Se sa no ba. Thùng nào đi. Ai la le ha ba. Thùng nào đi ai nang cái ăn chân na rồi đâm đi. Na xem lấy tong na dra. Na cái đầu đi chọc phô no ba. Phải rồi thùng nào rồi đi ba đi. Tong bia. Na xem ngam ma dra. Anh nông chỉ chọc phô na noi turin ai thun jong phô turin jong da ni ba ji. Ya ba ni ăn chân na ji. Ai tong na ja ai jong da tu ni. Jong da cái này. Ai chân la kìa. Chọc phô le kwa. Rồi. Buồn đâu qua. Mà bùa.
Nabu, How? ngarangnya. ꯑꯥ Koi gidum jang sida duna kai hai khama khoi bi satminare bu dukanda. ꯀꯩ ꯍꯥꯏꯕ Dolise Kalimudin ne hairaiba. is Muthiwa oye. ꯃꯤꯒꯤ ꯏꯆꯥꯗꯣ ꯃꯔꯥ ꯁꯤꯃꯒꯨꯟ ꯁꯣꯡ ꯌꯥꯝ ꯂꯩꯔꯤꯕ ꯏꯆꯥ ꯃꯥꯅ ꯀꯌꯥꯝ ꯐꯖꯕ ꯃꯆꯥ ꯄꯣꯛꯑꯗꯅ Ado akhoi bi satminabase ibani dum sakose haktine mamane ne. Adum thi haktiba. Wow, dum haktiba. Aduga mamangkai gi Damuzawdo layon dugi machanupi male ne haibirakpane. Nabaya phajare hi irei lege. Nawala yongna dega. Akhoi uji leide na hoi le mawalo ji phare. Lai koi thongbi. Sakthi. Chaure ka ꯅꯪꯅꯒꯅꯨꯅꯦ ꯅꯣꯏꯕꯣ Asapu samina mana dum loi chathokini ko. ꯈꯟꯅꯔꯤꯁꯨ ꯑꯝꯇꯣꯏꯕ ꯇꯤꯟꯅꯔꯤꯁꯨ ꯑꯝꯇꯣꯏꯕ Akoina amutang chani. Mana charong charong. Adagidine exam jine bani pass do mana fail dum ta do ba mithi da. ꯍꯥꯏꯕꯤ zero loi phang de wang wani loi phangi ne. Adu mithi ni nang tai do. Ado mama me zero happy du dinan yirum ho bu sanga mamaroi ni. ꯅꯣꯏ ꯑꯅꯤꯅꯅꯦ ꯃꯥꯟꯅꯔꯒꯅꯦ ꯗꯣꯂꯤꯁꯤꯗ ꯉꯥꯡꯕꯤ haiduani hoji. Kai haidok to ba. Mabu. ꯍꯥꯎ Tumbiga rani ga ja. Nang Ja, noi gi phatade ba ne. Noi namu school gi doi hai gi dong ne. Noi no phatam ne dum among ngang. ꯍꯥꯏꯖꯖꯅꯨ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ ꯅꯕꯨꯛ ꯌꯦꯛꯄ꯭ꯔꯥ ꯍꯥꯏꯕ Ai hai bi ge ba ko. andok ko ne nang he andok ko. Nung pa ko bai doi hai doi hai ba. Hangbra. Tumbiga rani ga ja. Nupa una ba. Unai ba. Dai ba. Ni imana mga ano gipinam do. Agilam bak to. Ayu da du ne. Phone ju tumin na pai ba ne. Message ka thanam. Nani phone na tra. Imana ba na tro do. Eh, ado ai nupa koi hai de su nupa unai ha ba du ko dau ge. Una ba du tina ba na ba. Adu nung ti gi do bai thanam ne rani ma. ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯅ ꯈꯜꯂꯦ ꯇꯤꯁꯟꯁꯦ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯇꯦ ꯍꯦꯛ ꯍꯜꯂꯛꯀꯅꯤ ꯑꯗꯩ ꯑꯗꯨ ꯑꯃꯨꯛ ꯇꯧꯔꯨꯒꯦ ꯑꯗꯥ ꯑꯃꯨꯛ ꯇꯧꯔꯨꯒꯦ ꯐꯦꯠ ꯅꯨꯡꯉꯥꯏꯅꯤ Koi ba jasi ju da koi jasi hai. Just hai ba ni. ꯅꯨꯡꯉꯥꯏꯅꯤ ꯌꯥꯝ ꯊꯨꯅꯅꯦ ꯅꯣꯏ ꯑꯅꯤ ꯆꯠꯂꯣ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤ ꯆꯠꯂꯣꯀꯣ ꯅꯣꯏ ꯆꯠꯂꯣ ꯀꯔꯤ ꯇꯧꯋꯦꯕ ꯍꯥ Mi imana ba ne du ni. ꯌꯥꯝ ꯊꯨꯂꯥꯎꯅ Mana aja na ni. ꯑꯗꯨ ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯗ꯭ꯔꯣ ꯌꯥꯝ ꯆꯠꯂꯣ ꯅꯪ ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ Lani. Ai na sabu sabu la on nang sai do kam khana gum jena kok thok bane. Mana phuin ya ba ingoda. Ai ju ne ma thaja gidra. Tina ba nu ngai gidra ni da ma do. Ma nu ngai ma nu ngai. Sa ba mangan ba nu ngai ni na. Ka thi na. Ai ngonda phui do dumai jamana phuje mo ngonda. Ala. Phuda sai tong yo. Lai de. Ko na ilai duna lak ba ga. Nang sai akuma da hai do kai no. Yeah. Adu na ba na mi angon je lai hai tie sak thi na sum hai na. Na do khoma yo ko di kai dok do no ba. Na ma da hai ben ti moi ma da hai. Na hai ju khoma yo do ba. Phagi na tra ba nang ga khoi ka tong nai du di. Ai ju phagi ni na ma bok ta hai lo kai. Ha du ya bra ba han da phagi tong ya bra ba. Ai ngon sai sai je kai dok do no ba. Nang yan nang na ma na bi ti nang kam khan ra ba na. Na ni du pa na hai bi tam ni na khoi da hai na ka lai ra ba. Ka lai ni na. Na ba sang ga kan sai ong na nai da. Mi shiro ba nang gi do. Ha. Mi shiro ba. Shiro ba.